Matamgi Manipuri Wari channel asibu tabiriba khoi pumnamakpu taramna ujeri. Ngasisu mahausangom Ojagi Lamhenbi Thoi suwa tangkak amo puduna lakjeri. Mayam punna taminarasi. Punsibadi lairiki matangda khangdaba hanglakadaba malubani. Adubu wakhalda lamba sukhang phangludaba onantainaba wahang oirambadudha gyana mamamli. Class 10 ka kariba angangduna AB account kaya paibano kay hanglakpadudadi khumpham khangdri laijagi pokham pidi ngakjanaduna laijada yingnakli. Hairo damaja account yam hangdraso AB paibar hangmani. Kaigino punsibado mamit yungna yingladuna hairakpani. Thausa wasadana laijado nokmi ga khumnakli. Pairadi account duga maina hangena hangeda paide punsibado ipan pandanaga khumlakli. Ebi paide kaina hairakpaduda laijaso thazadana mamitu lauthoklaga I asengba laijado suhanba kaw leide adugam chawraga hoi laija punsibana haidu thajai asengba oida oiraboi maningi khonjeldo tablabna makha tarakle ahujik matamse yam chawkhalabani ama paishin bana bhabani tamaja aige account ani hom lei tamaja ma bai jargera punsibado bisum ani do sukjalaga yam ngakna hairi kari evi account bo ahum baiba laija haibago mangakadu numlakle punsibasu sakpamdo sukong hongdana adogi amba account de nangdi kamaina hangniba laija noki ga tawarduna kona ge tamaja chak jar se law hairakpani mamana ai thokhrage tamaja mabung laglade punsibada haidokhribado mabung laglade punsibana haidokidra jabra khangdi laijado wahai kharado hairaga punsibagi manak naksena amung changsilaklaga khonjaldo yam pikna tamaja aina AB account mayam paibado aikhoi tamaja da haidokpiganu ko aikhoi tamaja khangdabane ba ai chalagi wari yam sanadole matang jawada sanarasi ko bye bye nokfet ke toramle aduga mamaido setlai thoklamnaga gam chatki punsibado wa ma phau haiba nang haude ingangang ni jetkhriba laijada yingduna leihori aduga mana laijagi akonbagi wahai kharaduda gyan men tadri mamaido kari warino maga sanadori base wari se lairiki matangda sumandi kari wari bu oirigaba wakhalesi khaladana mamaido luktharaga tumina leiri angang oiringaidagi lairiki wakhala luplaga leirapoibana punsibadi nungsi nungolgi matangsidi zero knowledge ni laijagi maong matawduda irangda wahawraklibani haibasi nupamadi kita phawa khangjade mamangda meleina proposal tawrakhiba leikhrabani adubu punsibana khanjiludabana migi ingit irangse khangmangamdri aduga laijana adugumma wakhal khalamgani haibaso punsibagi wakhalda lamba phangdri jumna angang oibagi matamsigi irangda yauribani ingang ngausinaba majal amagum khalli school da oirkana school dugi satri amagum sidagi hendokpa wakhal amada ahenba khanjade Renbir so laijana noklaga mogi kadagi chenthokibado stair karakpada haifet safet uhauri punsibada kari jut chadaba wa haikrabagi kari chunglam chadaba thabak tarongani khanjaraduna yam thuna makhoi kada changlaktuna da hairakli punsiba masi pura mata amani ko wangang wada mata wani yam hawdabani nangai sum khanganu ko mana kari hairamnina jut chawa wadi hairamaro khangi mamai lukthaduna leiramba punsibado Renbirge wadu tabada nokfet ke tawarduna pokhom pirakli kaisum tawram de daida jak jarasi kumlo on hairamani laijase aigi se chani ke tawrge nangna khalidugum aina so ijan ngum khalibani angang oibagi bangangang jababu ai kemta khande asomdana laijado begdo rumda thanamlaga thorakpada punsibana hairido lepkak tawraga manado thangalaga daribani adubu punsibana ichangumna khali haiba wadu tabada laijado mamidu khanglang longthokladuna machindu pethoklaga punsibada jirakli oh silence oirudabana changi wakalo sagalurano ichangumna khali gainaga ni moigi nungsibado haurasibo ibungum khanba kai ngamjaroi khoidi mangdana marolama tanan paiba kaliba aduga taibungdana khangsenadabga sadana ekhoi man hek pokpusi mangai kri
ichen ngum khali bani kai naga machin do patholaduna amuka sima khatarakli oi so oi da bada makara ga kum tharakli mapa hoigi kana changlakduna mapa gi manakta changlaga tuition ta matokpagi wari hodokli adubo mapa na yarakdre mana haibada yarama mapa do ngasiri magi watabi da baduda laije do isab kana tawri asomda punsiba karan birga so makara kumlakduna jakhomda chak jarari laije so mapa ga wari sanaruraga jakhomda changlai sakpham do saubagi sakphamni machin do arai wi thaduna pomthokli bisum ani do su thingjinari jakhomda hek janglakpaga punsiba khoina chak jaranga leirambadu ubada phana isau langjarabaso handakti laijase maong amani punsiba ubada sakphamdi yam thona oli mama ken sangno makolgado sing sing hairakbani thabaso chaktu thina hangam thongbani ne oi long yen sangni charo edi punsiba da khangi yengkhalai ranbir do khangpre khangi mabunga moina hauna lonjat wangang sangang amata takpi tambi draba haina punsiba na khanglengwa dra haiduna khali jari bachak do jab leblaga punsiba gi mamangda yam ikai re sangning baga ikai baga punsina banara ranbir do khanglaw law thalakli mai bombe nangna chin do thugai ra kari wangang sangang no adugo manager do tawgado da hanjin haidebra nangai bo sitira laija mabongna khon kitang kana ngangluk liba wadu taraga haujik tada gyan khangta tai punsiwada kirup yenglaga mamai duluk tharduna soibane damja thabasu saurapna laijigi makokduda khanginga elaga masi machin se warak bangam ledori masi mimang tu mangnai daba londa khonda do dogon haibase aina su kyarak hairabani laija mana ngangthokriba wado soire haiba khangbanara punsiwagi mamangda ikaiba phawbagom marai matun gadu chukladuna hairap punsibada yenglaga wakhalduda khanjari os damcha mamangda chinthirure dasengna soibani matungda amda chinga thijaroi punsibada kaisum khandaba saraduna ranbir nokfe torumnaga mamaidu luktharaga chaktu chari ranbir so khoisaunana mamaidu lonthakri thabasu chak thiba laknari laijasu jumjing lepnaga wakhalduda khali damcha siwo ngarang su ngahan so asigi first lele fur ete yaw to jalo ngahan la ku de so auto de lai moi mung du bo yang wa jalo ngahan class manung de so direct dam lak pada samgak laga paisa ta laga tam nak pani ka hai ki ban as yam ngai di ai bo paisa tung salaga sarifu bima nabung se awat apa yang namuko ai nang baba do loisilamani awat aba amte hangluki gi lai je do khangpre khangi machinut latli ga tongna oi mama thabasu chakhomdo laijida sinaramnaga sanahalgi awada pahangbo chakri mama na hairambagi matung ina laijaso chakjari ba ani duge manakta taping chen salaklaga mangak toilet khalaga chakjari ba ani duge pukhamduda haifet ke yengri punsibagi ensangdo kitang watpaduda laijado wahi mata haidabi ensangdo ta pairaga harau hanglai damaja ensang hapora yare bema ranbir no oida phat khonglakpaduda hangbana amada hanglaga khomlakpana mabungduna khomlakpadudadi laijado khabaiduna ranbir ra thana ba maongda tawraga os tamoja nangon haibunati yam chakana ye tamoja nangse mina tamoja lemsna gawraga munna no khomini mana laijado mabungna ngangkhibadu kawkri ranbir so laijana phagi tawrakpaduda saunang lambadu mangkhraga nokmi khomlakri as anirakti sure chopi seida punsibada muk ansunduna ida nangmuna janabina kaurse amuta khomkhadana punsiba so ipan pande set khomthoragli aw yarani yanga laijado machina tapsilaga haife noklajana ai khoi tamoja se yam ikai khanglei dore aina sarda ka ba khudingi tamoja nang somkhom dore aduna amasu yena danaba aina kaungni kawrge Sardana ne damcha kawrge yabana to tamcha ranbir de machanubi gi irang du khangbi banati ayaba phatka pithokli yai damcha ka woyai phare tongan ko bosina ai su khomaroi lai ji su ponsi gi manakta jangsana duna yam oinana andone ba damcha ponsi ba nokfet ka tawarduna aw lai de do mathamoi da nokfet ka tawjari
ꯑꯗꯨꯒ ꯋꯥꯈꯜꯗꯨꯗ ꯈꯜꯂꯤ ꯀꯧꯖꯅꯤꯡꯕꯗꯣ ꯎꯕ ꯐꯪꯉꯦ ꯑꯁꯨꯝꯅ ꯆꯥꯛ ꯌꯦꯟꯁꯥꯡ ꯆꯥꯕ ꯇꯣꯛꯅꯔꯕ ꯃꯇꯨꯡ ꯁ꯭ꯀꯨꯜ ꯆꯠꯅꯕ ꯂꯣꯏꯁꯤꯟꯅꯔꯤ ꯃꯊꯛꯀꯤ ꯔꯨꯝ ꯑꯅꯤꯗꯣ ꯅꯨꯄꯥ ꯑꯅꯤ ꯂꯩꯔꯤꯕ ꯔꯨꯝꯗꯨꯗꯗꯤ ꯃꯈꯣꯜꯒ ꯇꯥꯗꯦ ꯂꯥꯏꯖꯒꯤ ꯔꯨꯝꯗꯨꯗꯤ ꯐꯣꯟꯗ ꯏꯁꯩꯗꯣ ꯐꯨꯜ ꯂꯩꯈꯠꯂꯒ ꯊꯥꯔꯒ ꯃꯥꯁꯨ ꯈꯣꯟꯖꯦꯜ ꯍꯧꯗꯨꯅ ꯁꯛꯂꯒ ꯃꯣꯟꯗꯥ ꯅꯨꯡꯉꯥꯏꯅ ꯁ꯭ꯀꯨꯜ ꯗ꯭ꯔꯦꯁ ꯂꯣꯏꯁꯤꯜꯂꯤ ꯍꯥꯟꯅꯗꯤ ꯁ꯭ꯀꯨꯜ ꯂꯣꯏꯁꯤꯟꯕꯁꯤ ꯃꯃꯥꯅ ꯀꯤꯔꯤ ꯀꯤꯔꯤ ꯇꯛꯂꯒ ꯂꯥꯡꯕ ꯌꯥꯕ ꯏꯁꯧ ꯂꯥꯡꯂꯒ ꯂꯣꯏꯁꯤꯟꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯍꯩꯅꯕ ꯅꯥꯏꯗ꯭ꯔꯤ ꯇ꯭ꯌꯨꯁꯟ ꯍꯜꯂꯛꯄꯒ ꯆꯥꯛ ꯆꯥꯕ ꯆꯥꯛ ꯍꯦꯛ ꯇꯣꯛꯄꯒ ꯂꯨꯖꯅꯕ ꯇꯧꯔꯤ ꯃꯃꯥꯟꯅꯕꯤ ꯑꯅꯤꯗꯨꯒꯤ ꯌꯥꯊꯪꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯥꯏꯖꯁꯨ ꯀꯕꯨꯛ ꯀꯕꯨꯛ ꯀꯦꯖꯔꯤꯕꯅꯤ ꯁ꯭ꯀꯨꯜ ꯗ꯭ꯔꯦꯁꯇꯣ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯒ ꯃꯨꯡꯁꯜ ꯃꯃꯥꯡꯗꯨꯗ ꯂꯦꯞꯂꯒ ꯃꯥꯡ ꯑꯃꯨꯛ ꯌꯦꯡ ꯇꯨꯡ ꯑꯃꯨꯛ ꯌꯦꯡꯗꯨꯅ ꯍꯪꯒꯠ ꯍꯟꯗꯥ ꯆꯠꯇꯨꯅ ꯊꯪꯅꯕ ꯔꯨꯝꯗꯨꯒꯤ ꯊꯣꯡ ꯂꯣꯟꯁꯤꯟꯕ ꯃꯈꯣꯜ ꯇꯥꯅꯕ ꯃꯅꯥꯗꯨ ꯊꯥꯡꯒꯠꯂꯒ ꯉꯥꯏꯗꯨꯅ ꯂꯩꯔꯤ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯐꯣꯟꯗꯨꯁꯨ ꯃꯊꯧ ꯇꯧꯕ ꯂꯦꯞꯇꯦ ꯃꯃꯥꯟꯅꯕꯤ ꯑꯅꯤꯗꯨꯗ ꯄꯥꯎ ꯇꯝꯂꯤ ꯑꯗꯨꯁꯨ ꯔꯤꯄ꯭ꯂꯥꯏ ꯄꯤꯔꯛꯂꯤ ꯔꯤꯄ꯭ꯂꯥꯏꯗꯨ ꯄꯥꯔꯒ ꯄꯪꯅꯣꯛꯇꯁꯨ ꯅꯣꯛꯂꯤ ꯂꯥꯏꯖ ꯉꯥꯏꯍꯥꯛ ꯂꯩꯕꯒ ꯔꯟꯕꯤꯔꯒꯤ ꯀꯥꯗꯣ ꯊꯣꯡ ꯂꯣꯟꯁꯤꯟꯕꯒꯤ ꯃꯈꯣꯜꯗꯨ ꯇꯥꯕꯒ ꯂꯥꯏꯖꯁꯨ ꯅꯪꯍꯧꯔꯔꯣꯏ ꯃꯇꯥꯒꯨꯝ ꯐꯣꯟꯗꯨ ꯐꯃꯨꯡꯗ ꯂꯥꯛꯇꯨꯅ ꯂꯪꯁꯤꯜꯂꯝꯂꯒ ꯁ꯭ꯀꯨꯜ ꯕꯦꯒꯇꯨ ꯀꯣꯜꯂꯒ ꯆꯦꯟꯊꯣꯔꯛꯂꯤ ꯅꯨꯄꯥ ꯑꯅꯤꯗꯨꯒꯤ ꯃꯇꯨꯡꯗꯨꯗ ꯃꯥꯁꯨ ꯅꯛꯅ ꯏꯟꯅꯩ ꯄꯨꯟꯁꯤꯕꯒ ꯔꯟꯕꯤꯔꯒꯗꯤ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯏꯁꯇꯤꯌꯔꯗꯨ ꯀꯨꯝꯂꯛꯄꯅꯤ ꯂꯥꯏꯖꯅ ꯇꯨꯡꯗ ꯂꯥꯛꯂꯤꯗꯨꯁꯨ ꯊꯧꯁꯥꯔꯨꯗ꯭ꯔꯤ ꯃꯈꯣꯏ ꯑꯍꯨꯝ ꯃꯔꯤ ꯏꯃꯨꯡꯗꯒꯤ ꯊꯣꯛꯃꯤꯟꯅꯔꯛꯂꯤ ꯄꯨꯟꯁꯤꯕꯗꯤ ꯁꯨꯃꯥꯡꯗ ꯂꯦꯞꯇꯨꯅ ꯂꯩꯍꯧꯔꯤ ꯔꯟꯕꯤꯔꯗꯨ ꯁꯪꯒꯣꯏꯗ ꯈꯥꯝꯂꯤꯕ ꯒꯥꯔꯤꯗꯨ ꯏꯟꯊꯣꯛꯂꯤ ꯂꯥꯏꯖꯁꯨ ꯈꯣꯡꯂꯩ ꯊꯨꯅ ꯆꯠꯇꯨꯅ ꯃꯥꯒꯤ ꯁꯥꯏꯀꯜꯗꯨ ꯏꯟꯊꯣꯛꯏ ꯒꯥꯔꯤꯅ ꯍꯦꯟꯅ ꯊꯨꯖꯤꯜꯂꯛꯀꯅꯤ ꯈꯟꯕꯒꯤ ꯁꯥꯏꯀꯜꯗꯨ ꯊꯧꯔꯒ ꯆꯠꯈ꯭ꯔꯦ ꯂꯥꯏꯖꯗꯨ ꯄꯨꯟꯁꯤꯕꯁꯨ ꯂꯥꯏꯖꯒꯤ ꯃꯇꯧꯗꯨ ꯌꯦꯡꯂꯒ ꯅꯣꯛꯐꯦꯠ ꯇꯧꯖꯔꯤ ꯂꯥꯏꯖꯅ ꯒꯦꯠ ꯍꯦꯛ ꯂꯥꯟꯊꯣꯛꯈꯤꯕꯒ ꯊꯕꯥꯁꯨ ꯃꯆꯥꯕꯨ ꯃꯅꯝ ꯅꯝꯕꯤꯅꯕ ꯍꯥꯏꯗꯨꯅ ꯍꯥꯊꯨ ꯆꯦꯟꯊꯣꯔꯛꯂꯤ ꯎꯄꯥꯏ ꯂꯩꯇꯦ ꯂꯥꯏꯖꯗꯤ ꯅꯨꯡꯁꯤꯠꯀꯤ ꯃꯃꯥꯡ ꯊꯥꯗꯨꯅ ꯆꯠꯈ꯭ꯔꯦ ꯏꯕꯨꯡꯉꯣ ꯕꯦꯝꯃ ꯆꯠꯈ꯭ꯔꯕ ꯔꯟꯕꯤꯔꯗꯣ ꯒꯥꯔꯤ ꯁ꯭ꯇꯥꯔꯠ ꯇꯧꯅ ꯍꯧꯖꯤꯛꯇ ꯆꯠꯈꯤꯗ ꯉꯥꯏꯔꯤ ꯀꯩꯗꯧꯔꯦ ꯃꯥ ꯊꯕꯥ ꯃꯆꯤꯟꯅ ꯇꯂꯞ ꯁꯣꯟꯖꯩ ꯑꯣ ꯃꯅꯝ ꯅꯝꯕꯤꯈꯤꯗ꯭ꯔꯦꯗꯣ ꯀꯩꯅꯣ ꯁꯤꯕꯣ ꯍꯣꯏꯅꯤ ꯃꯥꯏꯅꯤꯒ ꯍꯥꯏꯔꯝꯗꯅ ꯂꯥꯟ ꯂꯥꯛꯄꯗꯧꯅ ꯆꯠꯈ꯭ꯔꯤꯁꯤꯕꯣ ꯆꯤꯟꯕꯥꯟꯗ ꯃꯨꯔꯨꯝ ꯁꯣꯜꯂꯒ ꯔꯟꯕꯤꯔꯒ ꯄꯨꯟꯁꯤꯕꯒꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯅꯨꯄꯥ ꯑꯅꯤꯗꯨꯕꯨ ꯃꯅꯝ ꯅꯝꯕꯤꯔꯝꯂꯒ ꯊꯕꯥꯗꯣ ꯏꯃꯨꯡꯗ ꯄꯨꯔꯞ ꯆꯪꯈ꯭ꯔꯦ ꯔꯟꯕꯤꯔꯁꯨ ꯒꯥꯔꯤꯗꯨ ꯊꯧꯕ ꯍꯧꯔꯤ ꯃꯃꯥꯏꯗꯨꯁꯨ ꯇꯨꯡꯗ ꯍꯥꯏꯐꯦꯠ ꯑꯣꯟꯊꯣꯛꯂꯒ ꯋꯥꯔꯤ ꯁꯥꯕ ꯍꯧꯔꯛꯂꯤ ꯑꯩꯈꯣꯏ ꯕꯦꯝꯃꯁꯦ ꯉꯁꯤꯗꯤ ꯁ꯭ꯀꯨꯜ ꯌꯥꯝ ꯉꯟꯅ ꯆꯠꯂꯤꯅꯦ ꯑꯉꯥꯡꯁꯦ ꯅꯣꯏꯅ ꯀꯤꯍꯟꯕꯗꯒꯤ ꯁꯣꯏꯕꯅꯤ ꯐꯖꯅ ꯍꯥꯏꯕꯗ ꯏꯟꯒꯗꯕ ꯑꯉꯥꯡꯗꯤ ꯃꯥꯜꯂꯤ ꯀꯗꯥꯏꯗꯒꯤꯅꯣ ꯏꯇꯥꯎ ꯍꯥꯏꯅꯕ ꯋꯥꯈ꯭ꯔꯖꯥꯠꯅꯤ ꯏꯇꯥꯎ ꯂꯥꯛꯄꯗꯒꯤ ꯃꯥꯒꯤ ꯁꯔꯟꯅꯤꯗꯣ ꯇꯧꯕꯨ ꯇꯧꯗ꯭ꯔꯤꯅꯤ ꯑꯃꯨꯛꯇꯪ ꯊꯦꯡꯅꯔꯒ ꯈꯪꯅꯤ ꯌꯥꯝ ꯁꯥꯊꯤꯕ꯭ꯔꯣ ꯏꯇꯥꯎ ꯆꯩ ꯑꯃ ꯄꯥꯏꯔꯒ ꯁꯥꯟꯅꯗꯧꯅꯤ ꯑꯗꯨꯗꯤ ꯑꯅꯤꯗꯨꯗꯤ ꯒꯥꯔꯤ ꯃꯆꯥ ꯑꯣꯏꯕꯅꯤꯅ ꯂꯥꯏꯖꯗꯒꯤ ꯈꯪꯍꯦꯟ ꯍꯦꯟꯒꯠꯈ꯭ꯔꯦ ꯄꯨꯟꯁꯤꯕꯁꯨ ꯂꯥꯏꯖꯅ ꯁꯥꯏꯀꯜ ꯊꯧꯔꯤꯕꯗꯨ ꯃꯅꯥꯛ ꯌꯧꯕꯒ ꯂꯥꯎꯁꯤꯜꯂꯝꯃꯤ ꯍꯜꯂꯝꯃꯒꯦ ꯑꯉꯥꯡ ꯂꯥꯏꯖꯗꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯄꯨꯟꯁꯤꯕꯅ ꯑꯉꯥꯡ ꯀꯧꯔꯛꯄꯗꯨ ꯃꯥꯒꯤ ꯃꯊꯣꯡ ꯆꯥꯗꯕ ꯊꯃꯣꯏꯗꯨꯗ ꯗꯪ ꯄꯥꯜꯂꯤ ꯃꯁꯥꯗꯨ ꯇꯔꯪ ꯆꯠꯂꯤ ꯊꯧꯔꯤꯕ ꯁꯥꯏꯀꯜ ꯃꯃꯥꯏꯗꯨ ꯐꯦꯔꯦꯕꯨ ꯍꯥꯏ ꯅꯨꯛꯃꯤ ꯄꯨꯟꯁꯤꯕꯒꯤ ꯂꯨꯈꯝꯗ ꯌꯦꯡꯂꯗꯨꯅ ꯏꯃꯥꯎ ꯇꯦꯟ ꯀꯥꯞꯄꯝꯃꯤ ꯑꯩꯒꯤ ꯗꯝꯆꯥꯁꯦ ꯂꯨꯈꯝ ꯐꯥꯎ ꯐꯖꯩꯍꯦ ꯍꯥꯏ ꯀꯃꯥꯏꯅꯕꯨ ꯇꯧꯔꯤꯅꯣ ꯁꯤꯕꯣ ꯄꯨꯟꯁꯤꯕꯁꯨ ꯀꯔꯤꯕꯨ ꯈꯟꯕꯅꯣ ꯈꯪꯗꯦ ꯃꯃꯥꯏꯗꯣ ꯍꯥꯏꯐꯦꯠ ꯂꯩꯊꯣꯔꯛꯂꯒ ꯑꯃꯨꯛꯀꯁꯨ ꯂꯥꯏꯖꯗ ꯌꯦꯡꯂꯝꯂꯒ ꯌꯥꯝ ꯊꯨꯅ ꯃꯃꯥꯏꯗꯣ ꯑꯃꯨꯛ ꯂꯩꯊꯣꯛꯈ꯭ꯔꯦ ꯂꯥꯏꯖꯁꯨ ꯄꯨꯟꯁꯤꯕꯅ ꯑꯃꯨꯛꯀꯁꯨ ꯌꯦꯡꯂꯛꯄꯗꯨꯗ ꯃꯃꯤꯠꯇꯨ ꯇ꯭ꯔꯒ ꯈꯞꯂꯗꯨꯅ ꯃꯁꯥꯗꯨ ꯏꯄꯥꯈꯠꯅ ꯁꯥꯏꯀꯜꯗꯨ ꯉꯥꯛꯄ ꯉꯝꯂꯛꯇ꯭ꯔꯤ ꯇꯨꯒꯦ ꯇꯧꯔꯤ ꯁꯥꯏꯀꯜꯗꯨ ꯕ꯭ꯔꯦꯛ ꯈꯪꯐꯥ ꯐꯥꯔꯒ ꯃꯈꯣꯡꯗꯨ ꯁꯠ ꯀꯨꯝꯊꯩ ꯑꯗꯨꯒ ꯁꯣꯔ ꯑꯃ ꯁꯥꯡꯅ ꯍꯣꯟꯗꯣꯔꯛꯂꯒ ꯃꯆꯤꯟꯗꯁꯨ ꯇꯞꯅ ꯁꯣꯟꯖꯔꯤ ꯏꯁ ꯇꯨꯕꯨ ꯇꯨꯔꯝꯅꯤꯅꯦ ꯉꯁꯤꯀꯣ ꯃꯁꯤ ꯂꯦꯝꯁꯅꯥꯁꯤꯅ ꯑꯃꯨꯛꯀꯁꯨ ꯌꯦꯡꯂꯛꯏꯅꯦ ꯊꯃꯣꯏꯒꯁꯦ ꯁꯔꯕꯅ ꯁꯥꯔꯤꯕꯁꯦ ꯅꯠꯇꯦꯗ ꯀꯩꯒꯤꯅꯣꯕ ꯃꯥꯅꯁꯨ ꯌꯥꯝꯅ ꯍꯦꯟꯁꯝ ꯑꯣꯏꯁꯤꯕꯣ ꯃꯤꯀꯨꯞꯁꯤꯗ ꯑꯩꯈꯣꯏ ꯂꯦꯝꯁꯅꯥꯒꯤ ꯃꯃꯥꯒ ꯃꯄꯥꯒꯗꯣ ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯔꯛꯈ꯭ꯔꯦꯗꯀꯣ ꯑꯁꯨꯛ ꯌꯥꯝꯅ ꯃꯤꯕꯨ ꯉꯥꯎꯍꯟꯕ ꯉꯝꯕ ꯃꯆꯥ ꯄꯣꯛꯏꯁꯤꯕꯨ ꯀꯩꯒꯤꯅꯣꯕ ꯃꯣꯏꯕꯨ ꯂꯥꯞꯇꯛꯅ ꯒꯥꯔꯤ ꯃꯅꯤꯡꯗ ꯇꯣꯡꯗꯨꯅ ꯆꯠꯈ꯭ꯔꯤꯕꯗꯨꯗ ꯑꯃꯨꯛ ꯌꯦꯡꯂꯤ ꯄꯨꯟꯁꯤꯕꯒꯤ ꯇꯥꯈꯠꯂꯛꯂꯒ ꯀꯛꯂꯤꯕ ꯂꯨꯈꯝꯗꯨ ꯌꯦꯡꯂꯒ ꯃꯈꯥ ꯑꯃꯨꯛ ꯇꯥꯔꯛꯂꯤ ꯑꯩꯒꯤ ꯂꯦꯝꯁꯅꯥꯁꯦ ꯃꯣꯏꯔꯥꯡꯒꯤ ꯈꯝꯕ ꯀꯥꯏꯗꯣ ꯁꯨꯃꯥꯏꯅ ꯐꯖꯔꯝꯒꯗ꯭ꯔꯅꯦ ꯑꯁ ꯗꯥꯝꯆꯥ ꯌꯦꯡꯅꯤꯡꯉꯩ ꯁ꯭ꯀꯨꯜ ꯅꯪꯗꯕ ꯇꯥꯔꯦ ꯑꯦꯁꯦꯝꯕ꯭ꯂꯤ ꯅꯪꯗꯕꯒꯤ ꯅꯨꯡꯁꯥ ꯃꯔꯛꯇ ꯂꯦꯞꯄꯒ ꯉꯝꯖꯔꯣꯏ ꯆꯠꯂꯒꯦ ꯁꯥꯏꯀꯜꯗꯨ ꯑꯃꯨꯛ ꯊꯧꯔꯗꯨꯅ ꯂꯥꯛꯄꯅ ꯁ꯭ꯀꯨꯜ ꯌꯧꯔꯤ ꯁ꯭ꯀꯨꯜ ꯌꯧꯕꯒ ꯃꯃꯥꯟꯅꯕꯤ ꯑꯅꯤꯗꯨꯁꯨ ꯂꯥꯏꯖꯒꯤ ꯋꯥꯔꯤ ꯇꯥꯅꯕ ꯁꯦꯝ ꯁꯥꯔꯒ ꯂꯩꯔꯝꯃꯤ ꯑꯍꯨꯝꯗꯨ ꯄꯔꯦꯡ ꯐꯝꯃꯤꯟꯅꯔꯒ ꯂꯥꯏꯖꯅ ꯃꯌꯥꯏ ꯊꯪꯂꯒ ꯋꯥꯔꯤ ꯀꯟꯅ ꯂꯤꯔꯤ ꯑꯅꯤꯗꯨꯅ ꯃꯕꯨꯛ ꯄꯥꯏꯕ ꯃꯈꯩ ꯅꯣꯛꯂꯤ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯟꯅꯔꯕ ꯃꯇꯨꯡ ꯕꯦꯜ ꯇꯥꯔꯛꯇꯨꯅ ꯅꯨꯄꯤ ꯑꯍꯨꯝꯗꯨ ꯑꯦꯁꯦꯝꯕ꯭ꯂꯤ ꯌꯥꯎꯕ ꯊꯣꯛꯅꯈ꯭ꯔꯦ ꯑꯁꯣꯝꯅ ꯅꯣꯡ ꯅꯤꯅꯤ ꯍꯧꯈ꯭ꯔꯦ ꯑꯁꯣꯝꯗ ꯂꯦꯝꯕꯤꯗꯤ ꯄꯨꯟꯁꯤꯕ ꯆꯠꯈꯤꯕ ꯅꯨꯃꯤꯠꯇꯨꯗꯒꯤ ꯆꯥꯛ ꯐꯥꯎꯕ ꯏꯟꯊꯤ ꯅꯨꯡꯉꯥꯏꯅ ꯆꯥꯗꯦ
machi ungduna leiri. Numidang amani. Lembi tu chak chasi yandana phamung machi tu da phamlaga kaptana leiri. Danto so lembi gi manak tu changselak tu na thimjin biri. Mama, yam haina deko. Nachanupa du lephum khangdaba sunataba. Mapham khangna leiri do bo nangna du gam no ungdu no asum leibu sibu karigino ha. Mi nachanupa do tarai leibu nate. Oja ore ga leiri bani. Ranbirna nana adu phajana haiduni. Nang sidiko. Lembi do mamitagi mapi do taithok na. Kamaina thawai nu ngai da leiduino. Moi baba. Nachanupa du da chakrido. Aikhoi ga saunaraga di. Mana harau chatkibo iramladi ai kesum henjana khalamoi da boni de. Hoini. Aikhoi suma wa phading bagi aduk toru bani. Adubu phade. Haujukdi ai suma gi apamba du da wai ama phau hairare haidana tumina leithu edana. Aikhoi ani khagam se lei minaraga nangna dumna tawrodi ai ke daw haibano. Ai gi jase onthok ngamaring jal khakre da ko. Angang oiringai dagi yaraktrabani mama. Ma haujukta Thiyam salakle. Mama mapa ama oina tawpham thokpadumadi aina sidringai sida pangthoklamgena khanbani. Aina thabakki koi chen baso yadrabani na mama ai imau thi bahurabani. Aikhoina therakpa nupido mana pamda basu yaroi. Maugi maramdadi aikhoi gi apamba tawon hainakrabani. Nahan phonda ainga wari sanabada. Imaga babagana pamba nupi lawni kainaga yam hairambani. Manabadu maida haidadi soidrabani. Masana haidokiba wadi ngakpani aigi chado. Aikhoina haibada mana yaningdaba yawbasini luribase mama. Khangdre ai gyan ama tadre. Tang mangadadi ibemaga ahenbaga su laklani. Icha singdo laklaga wakal se khara nungai brengi. Moida chawleramdabasida mukhoi su nungai roidongni. Ibemadi phone wari sanadri. Aishu nangde mana su dawrakdri. Maso pawsi taramnani adunani. Henbagadi wari sanadri. Moi hek lakpaga nachanupagi manakda chatkani kainiga haibun. Kem khanjiluranu se mama. Mabudi leiba nachanupani lemna mangloi. Magi su matam lakhini. Matam do ngairasi kanade. Chak cha thongnaba tawrasi law. Nasado mayeng yam tare. Nandona Thiyam nauduna lembi do chak pijari. Asumna matam khara amuk haukri. Somdaso punsibana hek school duda lakiba namidudagi sadrasing ayambana punsibabo yam satiba ojani hainabaso yauri aduga khara manadi yam khara satiba malaso lairik takpada dinungai hainabaso yauri aduga irang phabi satri kharadi ojaduda ngausinbiri punsibana marakda class tawdabida speech matik pibaduna ngausanaramba satra kharadi tapna gyan tarakli khara lairik haiba hangbatandaba majun kanba satra kharadi punsibagi class ta thawai yam yaujai punsibagi pereta minute ani ahom chonthabada staff room lomda complaint tawga hekta lagli punsibagi saklonse asagi matik hongli class angwa matamda satra singa minute manga mukti khaidoglaga noknaba wahai amakhak oirabasu hairaga satra singbu noknaba honari satra singdu maso yaya nokli aduna tragana satra singdugi pungning thoganaba speech matik ama piraba matung makhatana lairik amuk tagli bell tagadaba minute manga mukwa lingaida lairik takpada mongtokli tagliba lairik matektugi gyan tahaudaba hanglau haiduna minute manga du khaidogli satra singduso ikoi koidana sum hangbaso yauri lairik tamai onsalamdaba satra kharadi punsibagi speech matik tu taraga main change kharadi tawrukpagum tawruklabani class manungdagi hek thokhibaga punsibadu yam sathiba amagi sakpham onki aduna maram oiraga satra singnaso kina satnai usitaba ngamde punsibal lakpadagi ahongba khara lakbawada sana halkaranbir amadi senior oja makhaidoso asuki matik haraujarami anju hoi lina hoidi khara langjaraso lairik tamai onsindabadi tawdabanina handakki matang sidadi amukke hena thawai lupsinkre mayamna ahongba laklibado laijagedi yaude tuition chatpa school chatpada wanai khonai drabaso lairik tadi ahongba leite masadu irang amaga loinana laikre class tawringai matamdaso nokmi tawduna wakhal amada lei punsibana tagliba lairikto thawai yangna tade punsibagi subject khaktagi wasunati subject khudingmaki class tawba khudingni laijana monjang amada tawduna lairibase class tawringai monjang sanabagi punsibana chokna thomada suloirabani chokna thomata nate mayam mamang thaugal halaga ngangsangang libani laija
ꯄꯨꯟꯁꯤꯕ ꯈꯛꯇꯅꯁꯨ ꯅꯠꯇꯦ ꯑꯇꯩ ꯑꯣꯖꯥ ꯃꯈꯩꯅꯁꯨ ꯆꯩꯕ ꯉꯥꯡꯕ ꯇꯧꯔꯤꯕꯅꯤ ꯑꯗꯨꯕꯨ ꯂꯥꯏꯖꯗꯤ ꯏꯀꯥꯏꯕꯁꯨ ꯈꯪꯍꯦ ꯈꯪꯕꯤꯗꯦ ꯅꯣꯛꯀꯤ ꯅꯣꯛꯀꯤꯇ ꯇꯧꯔꯒ ꯑꯗꯨꯃꯛ ꯍꯦꯛ ꯂꯩꯊꯣꯛꯂꯤ